ꯑꯩ ꯏꯁꯥꯒꯤ ꯂꯩꯐꯝꯁꯤ ꯅꯣꯡꯁꯨꯝ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯩꯒꯤ ꯃꯤꯡꯅ ꯀꯣꯟꯖꯦꯡꯕꯝ ꯑꯕꯨꯡ ꯀꯧꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯊꯦꯡꯅꯔꯤꯕꯁꯤ ꯃꯦ 3ꯗꯒꯤ ꯑꯩꯈꯣꯏ 2023 ꯃꯦ 3ꯗꯒꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯧꯁꯤꯡꯁꯤ ꯀꯨꯀꯤꯒꯤ ꯍꯦꯛ ꯇꯥꯏꯅꯕ ꯈꯨꯟꯗ ꯂꯩꯕꯁꯤꯡꯁꯤ ꯎꯕ ꯌꯥꯗꯗꯅ ꯂꯥꯛꯏꯕꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯎꯕ ꯌꯥꯗꯗꯨꯅ ꯑꯩꯈꯣꯏ ꯂꯧ ꯄꯔꯤ 10ꯃꯨꯛ ꯍꯧꯖꯤꯛꯀꯤ ꯈꯥꯃꯦꯟꯂꯣꯛꯀꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯋꯥꯟꯇꯥꯕꯤ ꯂꯧꯀꯣꯟ ꯑꯁ꯭ꯋꯥꯏꯁꯤꯗ ꯂꯩꯕꯁꯤ ꯍꯧꯖꯤꯛ ꯎꯕ ꯌꯥꯗ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯇꯉꯥꯏ ꯐꯗꯅ ꯏꯔꯥꯡꯁꯤ ꯂꯥꯛꯁꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯩꯇꯩꯁꯤꯡ ꯂꯧ ꯎꯕ ꯃꯇꯝꯗ ꯎꯔꯅꯤ ꯆꯪꯒꯅꯤ ꯍꯥꯏꯔꯀꯥꯟꯗ ꯃꯐꯝ ꯀꯌꯥꯗ ꯎꯕ ꯌꯥꯗꯕꯒꯤ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝꯁꯨ ꯅꯪꯉꯤ ꯂꯩꯇꯥꯟꯄꯣꯛꯄꯤꯗ ꯀꯨꯀꯤꯅ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯅ ꯅꯥꯎꯔꯤ ꯀꯥꯞꯅꯈꯤꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟꯂꯣꯛꯀꯤ ꯑꯦꯔꯤꯌꯥꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤꯒꯨꯝꯕ ꯊꯣꯛꯂꯛꯇꯅꯕ ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯗꯗꯅ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯤꯕ ꯂꯧꯁꯤꯡꯁꯤ ꯎꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯆꯥꯅꯕ ꯑꯃꯗꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕ ꯑꯋꯥꯕ ꯈꯨꯡꯒꯪꯅꯤꯅ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯅ ꯇꯉꯥꯏ ꯐꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯄꯥꯏꯈꯠꯄꯤꯔꯒ ꯂꯧꯁꯤ ꯎꯕ ꯌꯥꯔꯤꯀꯥꯟꯁꯤꯗ ꯍꯧꯖꯤꯛ ꯄꯔꯤ 10ꯃꯨꯛ ꯂꯩꯔꯤꯕ ꯎꯕ ꯌꯥꯗꯕ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯎꯕ ꯌꯥꯅꯕꯒꯤ ꯁꯤꯟꯕꯤꯌꯣꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦ ꯈꯨꯟꯖꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯜ ꯂꯣꯏꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯂꯥꯜ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯃꯐꯝ khudingmakta ꯊꯦꯡꯅꯔꯤꯕꯁꯤ ꯂꯥꯜ ꯍꯥꯏꯕꯁꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯨ ꯈꯛꯇ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯪꯕ ꯌꯥꯗꯗꯅ ꯑꯩꯈꯣꯏ ꯃꯐꯝꯗ ꯔꯦꯗ ꯖꯣꯟ ꯑꯅ ꯊꯝꯖꯤꯜꯂꯛꯏꯁꯤ ꯂꯥꯟ ꯊꯝꯕꯤꯔꯤꯕꯅꯦꯕ ꯒꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯁꯦ ꯂꯥꯟ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯂꯥꯟꯁꯤ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯕꯤ ꯑꯗꯨꯕꯨ ꯍꯣꯠꯅꯩ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤꯗ ꯃꯐꯝꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯃꯒ ꯉꯥꯛꯏꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯛꯍꯟꯅꯤꯡꯕ ꯃꯐꯝꯗ ꯉꯥꯛꯇꯕ ꯍꯥꯏꯇꯥꯔꯦ खनरगदी मयाइदा लेरकांदा मी खामथोकपीगदमनेबा खनरिबा पोतु मैतैगी जगागदा फोसिंगजे थमजल्लकांदा अखोइना मैतैगी लमदा चंगबा यादन रे जोन ने चिंगजल्लकांदा कुकीगी लेरिबा मयामदुगी जगादुगा अखोइगा ताइनरिबदा थंबीदबिदा मैतैगी जगादा थमना लेइबा हाइबजे अखोइदो खुदोंग पिनिंगाइ ओइ हाइतारे अदुना सिगुम्बसिंगसिसु यारिबा मखैदी अखोइना मखोइ फोसिंगजे थंबीबा मतमदा खुल अनीगी ताइनरिबा मयाइदुदा थम्मकांदुदा अमगा गी सेफ तौबीनबा अखोइ होनबियोना थमजनिंगेबा